ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯒꯗꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯤꯑꯣꯏꯕ ꯑꯅꯝꯕꯅ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯃꯝꯗꯤ ꯂꯩꯅꯩ꯫ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯨꯔꯒ ꯂꯩꯍꯧꯔꯒꯗꯕ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯂꯩꯖꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯆꯍꯤ ꯀꯌꯥ ꯊꯦꯔꯥꯄꯤ ꯁꯤꯖꯟ ꯂꯧꯗꯨꯅ ꯔꯤꯀꯣꯚꯔꯤ ꯇꯧꯖꯔꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯗ ꯊꯣꯛꯈꯤ ꯍꯥꯏꯕꯗ ꯊꯥꯖꯕ ꯋꯥꯠꯂꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯖꯤꯆꯦꯟ ꯋꯥꯡ ꯀꯧꯖꯩ꯫ ꯌꯨꯝꯅꯥꯛꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝꯅꯤ꯫ ꯃꯌꯥꯝꯅ ꯇꯥꯕꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯤꯇꯪ ꯃꯔꯤꯡ ꯃꯔꯥꯡꯉꯝꯒꯅꯤ꯫ ꯑꯗꯨ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯕꯕꯥꯅ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯆꯥꯏꯅꯤꯁ ꯅꯤꯉꯣꯜꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯃꯥꯒꯤ ꯃꯤꯡꯗꯒꯤ ꯋꯥꯡ ꯑꯁꯤꯒ ꯕꯕꯥꯒꯤ ꯌꯨꯝꯅꯥꯛꯀꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝꯒ ꯄꯨꯟꯅ ꯍꯥꯞꯃꯤꯟꯅꯔꯒ ꯖꯤꯆꯦꯟ ꯋꯥꯡ ꯌꯨꯝꯗ꯭ꯔꯦꯝꯕꯝ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯖꯩ꯫ ꯕꯕꯥꯗꯤ ꯑꯩꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯒ ꯑꯩꯒꯇꯪ ꯂꯩꯖꯕꯅꯤ꯫ ꯕꯕꯥ ꯂꯩꯈꯤꯗꯕ ꯆꯍꯤ 1.5 ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯏꯃꯥꯒ ꯏꯕꯥꯅꯤ ꯆꯩꯅꯥꯗ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯆꯥꯏꯅꯤꯁ ꯑꯣꯏꯕꯅ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯇꯤꯖꯦꯟꯁꯤꯞ ꯐꯪꯗꯨꯅ ꯆꯩꯅꯥꯗ ꯂꯩꯕ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯔꯝꯕ ꯆꯩꯅꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯥ ꯆꯥꯏꯅꯤꯁ ꯑꯣꯏꯖꯔꯕꯁꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯍꯧꯅ ꯂꯣꯟꯆꯠꯅꯆꯤꯡꯕꯁꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯆꯥꯏꯅꯤꯁ ꯃꯟꯗꯔꯤꯟꯗꯤ ꯉꯥꯡꯕ ꯑꯗꯨꯝ ꯍꯩꯖꯔꯒꯁꯨ ꯃꯌꯦꯛ ꯏꯕꯗꯤ ꯍꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯛꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯖꯔꯦ꯫ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯍꯣꯡꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯈꯥ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯁꯦꯂꯦꯕꯁꯇꯨꯒ ꯆꯥꯟꯅꯔꯛꯅꯕ ꯑꯩ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯇꯝꯕ ꯇꯥꯔꯝꯃꯤ꯫ ꯆꯨꯁꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯝꯗꯤ ꯉꯝꯈꯤ꯫ ꯑꯩꯅ ꯆꯍꯤ 19-18 ꯆꯪꯉꯛꯄꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯄ ꯆꯍꯤꯗ ꯆꯩꯅꯥꯒꯤ ꯌꯥꯝꯅ ꯂꯨꯕ ꯌꯥꯝꯅꯁꯨ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯒꯣꯀꯥꯎ ꯀꯧꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯃ ꯂꯩ꯫ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯆꯩꯅꯥꯗ ꯂꯩꯕ ꯍꯥꯏ ꯁ꯭ꯀꯨꯂꯔ ꯈꯨꯗꯤꯡꯃꯛꯅ ꯀꯣꯂꯦꯖ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯪꯉꯝꯗꯥꯏꯗ ꯊꯥꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯁꯨ ꯃꯗꯨꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯦꯛꯖꯥꯝ ꯑꯗꯨ ꯂꯨꯏ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯥꯕꯗ ꯌꯥꯎꯔꯛꯑꯝꯗꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯁꯨꯕꯁꯨ ꯐꯥꯎꯔꯛꯈꯤꯗꯦ꯫ ꯑꯍꯨꯝꯂꯛ ꯁꯨꯕꯗꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯑꯦꯛꯖꯥꯝ ꯑꯗꯨ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯀꯣꯂꯦꯖꯁꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯐꯥꯅ ꯀꯨꯏꯁꯜꯂꯛꯑꯐꯥꯎ ꯑꯩ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯊꯕꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯀꯣꯐꯤ ꯀꯦꯐꯦ ꯑꯃꯗ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯊꯕꯛ ꯌꯥꯎꯔꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒꯇꯪ ꯂꯩꯖꯕꯅꯤꯅ ꯏꯃꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯊꯝꯖꯔꯝꯃꯤ꯫ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯅ ꯏꯃꯥ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡꯁꯨ ꯀꯌꯥ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯂꯦꯠ ꯅꯥꯏꯠ ꯗ꯭ꯔꯥꯏꯚ ꯍꯥꯏꯕꯗꯤ ꯑꯍꯤꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯃꯐꯝ ꯆꯠꯄꯤ ꯁꯥꯟꯅꯕꯤꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯥꯎꯕ ꯉꯝꯃꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯑꯍꯤꯡꯗ ꯒꯥꯔꯤ ꯊꯧꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯍꯧꯁꯥꯒꯨꯝꯕ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯑꯩꯅ "ꯏꯕꯨꯡꯉꯣ, ꯌꯥꯔꯒꯗꯤ ꯀꯩꯅꯣꯃꯠꯇ ꯃꯇꯦꯡ ꯇꯧꯕꯤꯌꯨꯕ꯫ ꯗꯨꯀꯥꯟ ꯐꯝꯃꯝꯕ ꯆꯍꯤ 19ꯗꯒꯤꯅ 20ꯃꯨꯛꯀꯤ ꯃꯅꯨꯡꯒꯤ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯄꯣꯇꯦꯇꯣ ꯆꯤꯞ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯆꯥꯔꯝꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯪꯉꯒ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ "ꯀꯩ ꯂꯩꯔꯒꯦ ꯇꯥꯃꯣ?" ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯦꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯩꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯑꯩꯁꯦ ꯂꯦꯠ ꯅꯥꯏꯠ ꯗ꯭ꯔꯥꯏꯚ ꯂꯥꯛꯄꯅꯤ꯫ ꯑꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯝꯕꯦꯜ ꯂꯝꯃꯥꯛꯅꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯑꯁꯤꯒꯤ ꯂꯩꯔꯛ ꯑꯅꯤꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯦ." ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯔꯛꯈꯤꯕ ꯃꯦꯞ ꯑꯗꯨ ꯀꯥꯎꯟꯇꯔꯒꯤ ꯗꯦꯛꯁ ꯑꯗꯨꯗ ꯐꯥꯛꯇꯣꯛꯇꯨꯅ ꯑꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯎꯠꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ "ꯑꯗꯣ ꯅꯪꯅ ꯈꯪꯉꯒꯗꯤ ꯁꯤꯒꯤ ꯃꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯗꯣꯝꯗ ꯆꯠꯂꯒ ꯃꯦꯟ ꯔꯣꯗ ꯇꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯒ ꯍꯥꯏꯕꯤꯔꯛꯎ." ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯣꯛꯊꯣꯔꯛꯈꯤ꯫ ꯇꯞꯅ ꯅꯣꯛꯑꯝꯕꯗꯒꯤ ꯁꯨꯝ ꯀꯟꯈꯠꯂꯛꯈꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯌꯥꯝꯕ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯦꯞꯀ ꯄꯨꯊꯣꯔꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯔꯣꯀꯦꯠ ꯁꯥꯏꯟꯁ ꯐꯥꯎꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ
ꯑꯩꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯦꯞ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯨꯔꯤꯕꯗꯨ ꯁꯣꯏꯗꯅ ꯅꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯌꯥ ꯉꯛꯄꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨ 2013ꯒꯤ ꯃꯇꯝꯅꯤ꯫ ꯐꯣꯟꯗ ꯏꯟꯇꯔꯅꯦꯠ ꯀꯌꯥ ꯍꯥꯞꯅꯗ꯭ꯔꯤꯕ, ꯀꯤꯄꯦꯗ ꯄꯥꯏꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯀꯥꯔꯅ ꯆꯤꯡꯕꯗꯗꯤ GPS ꯍꯥꯞꯄ ꯍꯧꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯩꯅꯣ ꯏꯌꯥꯝꯕꯒꯤ ꯒꯥꯔꯤꯗꯨꯕꯨ GPS ꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯍꯣꯟꯗꯥ ꯑꯦꯀꯣꯔꯗꯀꯤ ꯌꯥꯝꯅ ꯂꯤꯔꯕ ꯃꯣꯗꯦꯜꯒꯤ ꯀꯥꯔ ꯑꯃ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯥꯔꯤꯁꯤ ꯃꯟꯃꯟꯈ꯭ꯔꯦ, ꯑꯅꯧꯕ ꯑꯃ ꯂꯩꯔꯣ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯅꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯛꯄꯗꯒꯤ ꯇꯥꯔꯛꯏꯕ ꯃꯄꯤꯗꯨ ꯇꯦꯛꯊꯣꯛꯇꯨꯅ ꯃꯦꯞ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ "ꯑꯣ, ꯂꯩꯔꯦ" ꯍꯥꯏꯅ ꯂꯥꯎꯔꯞꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯦꯞꯇꯨꯒꯤ ꯃꯌꯥꯏꯗꯨꯗ ꯊꯤꯜꯂꯒ "ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ" ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯨꯠꯇꯨꯅ ꯃꯦꯞ ꯑꯗꯨꯗ ꯇꯥꯔꯤꯕ ꯂꯝꯕꯦꯟ ꯃꯆꯥ ꯑꯗꯨꯗ ꯁꯨꯝ ꯆꯤꯡꯗꯨꯅ ꯄꯨꯔꯛꯇꯨꯅ "ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯃꯦꯟ ꯔꯣꯗ ꯇꯥꯗꯣꯔꯤꯕ" ꯍꯥꯏꯗꯨꯅ ꯃꯦꯟ ꯔꯣꯗ ꯇꯥꯒꯗꯕ ꯂꯝꯕꯤꯁꯨ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯝꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯩꯔꯛꯄ ꯄꯣꯠꯇꯣ ꯄꯥꯏꯔꯛꯇꯨꯅ ꯄꯩꯁꯥ ꯄꯤꯊꯣꯛꯑꯝꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯊꯣꯔꯛꯄꯗ ꯃꯄꯥꯟꯗ ꯆꯦꯛ ꯃꯣꯐꯧ ꯂꯥꯎꯔꯝꯗꯦ꯫ ꯑꯍꯤꯡ ꯑꯣꯏꯕꯅ ꯌꯥꯝꯅ ꯆꯤꯛꯑꯝꯃꯤ꯫ ꯇꯤꯟ ꯀꯥꯡꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯥꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1:35ꯃꯨꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯁꯤꯠ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ "ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯉꯕꯣ" ꯍꯥꯏꯗꯅ ꯄꯦꯁꯦꯟꯖꯔ ꯁꯤꯠ ꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯍꯪ ꯍꯪꯉꯛꯄꯗꯨꯗ ꯏꯁꯥꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯀꯩꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯅꯣꯛ ꯅꯣꯛꯑꯒ "ꯀꯩꯅꯣ ꯚꯥꯏ, ꯅꯪ ꯗꯨꯀꯥꯟꯗ ꯂꯩꯔꯨꯕꯗꯨ ꯀꯨꯏꯃꯟꯗꯅ ꯑꯩꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯨꯔꯕꯣ? ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡꯅ ꯖꯣꯁꯤꯌꯣ ꯀꯧꯏ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯜꯂꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯃꯤꯟꯅꯔꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯑꯀꯛꯅꯕ ꯄꯟꯊꯨꯡ ꯑꯃ ꯊꯝꯗꯅ ꯑꯍꯤꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯗ꯭ꯔꯥꯏꯚ ꯆꯠꯄ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯖꯤꯟꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯈꯤꯕ ꯆꯨꯔꯨꯞ ꯎꯄꯨ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯤꯟꯒꯤ ꯃꯇꯥꯏꯗ ꯐꯠ ꯂꯥꯎꯅ ꯊꯦꯛꯀꯠꯇꯨꯅ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯅꯕ ꯃꯩꯈꯦꯠ ꯊꯤꯔꯛꯄꯒꯤ ꯂꯧꯊꯣꯔꯛꯄꯗ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯗ ꯏꯁꯥꯗ ꯇꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯐꯝꯍꯧꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯪꯇꯣꯛꯄ ꯃꯈꯩ ꯃꯃꯤꯠ ꯑꯗꯨ ꯑꯔꯩꯕ ꯐꯪꯅ ꯂꯥꯎꯊꯣꯛꯑꯒ ꯌꯥꯝꯅ ꯀꯤꯕ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯈꯪꯗꯨꯅ ꯆꯤꯟꯐꯥꯎ ꯊꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯤꯟ ꯊꯤꯕꯗꯨ ꯇꯥꯕꯗ ꯖꯣꯁꯤꯌꯣꯅ "ꯀꯩꯅꯣ ꯚꯥꯏ, ꯀꯩ ꯎꯔꯒꯦ?" ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯠꯅ ꯌꯦꯡꯉꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯥꯁꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯥꯁꯨ ꯐꯤꯚꯝ ꯑꯗꯨ ꯎꯔꯕ マꯂꯤ꯫ ꯀꯔꯤꯅꯣ ꯁꯤꯗꯤ, ꯀꯩꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯃꯨꯟꯅ ꯀꯤꯕ ꯃꯑꯣꯡꯗ ꯌꯦꯡꯉꯒ ꯂꯩꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥꯁꯨ ꯀꯤꯕꯗꯒꯤ ꯈꯣꯟ ꯀꯜꯂꯞꯅ ꯑꯩꯉꯣꯟꯗ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯆꯨꯔꯨꯞ ꯃꯆꯩ ꯑꯗꯨ ꯊꯨꯅ ꯆꯝꯈꯠꯂꯝꯃꯤ꯫ "ꯈꯪꯗ꯭ꯔꯦ ꯚꯥꯏ, ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ. ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯍꯧꯔꯁꯤ" ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯨꯀꯥꯟ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯃꯤꯠꯁꯤꯅ ꯌꯦꯡꯉꯝꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯃꯃꯤꯠ ꯐꯥꯎ ꯀꯨꯞꯇꯕ ꯃꯈꯩ ꯀꯔꯤꯅꯣꯃꯗ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯎꯕꯒꯤ ꯃꯑꯣꯡꯗ ꯑꯩꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯗꯤ ꯃꯤꯆꯥꯟꯅꯔꯝꯗꯦ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯃꯇꯧꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯁꯥꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯒꯥꯔꯤꯗ ꯇꯣꯡꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ "ꯀꯔꯤꯅꯣ, ꯀꯩꯗꯧꯔꯒꯦ? ꯒꯥꯔꯤꯗꯣ ꯁꯠ ꯊꯧꯔꯣ, ꯃꯪꯉꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯒꯥꯔꯤꯗꯣ ꯁꯠ ꯊꯧꯔꯣ" ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯖꯣꯁꯤꯌꯣꯅ ꯏꯁꯥ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯉꯒ ꯂꯩꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯁꯤꯌꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ "ꯍꯟꯗꯛꯇꯤ ꯏꯕꯥꯅꯤꯅ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ" ꯍꯥꯏꯗꯅ
ꯑꯩꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯦꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯖꯣꯁꯤꯌꯣꯁꯨ ꯃꯦꯞ ꯑꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯃꯆꯥ ꯑꯃꯅ ꯃꯦꯞ ꯑꯗꯨꯗ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯃꯦꯔꯣꯠ ꯇꯥꯒꯗꯕ ꯂꯝꯕꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯉꯤꯍꯦ꯫ ꯑꯩꯈꯣꯏꯕꯨ ꯌꯧꯕꯕꯨ ꯉꯝꯒꯗ꯭ꯔꯣ ꯂꯝꯕꯦꯟꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯒ?" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯗꯅ, ꯌꯨꯝ ꯌꯧꯅꯕꯗꯤ ꯆꯠꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤꯁꯤꯅ ꯈꯔꯗꯤ ꯁꯥꯡꯉꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨ ꯍꯥꯏꯗꯗꯨꯅ ꯆꯨꯔꯨꯞ ꯃꯊꯤ ꯑꯗꯨ ꯀꯟꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯥꯔꯒꯤ ꯗꯦꯁꯕꯣꯔꯗ ꯑꯗꯨꯗ ꯊꯥꯔꯤꯕ ꯄꯨꯡ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2:44 ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯦꯡꯖꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯈꯪꯅꯕ ꯆꯍꯤ 2ꯃꯨꯛꯇꯤ ꯁꯨꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯖꯔꯦ꯫ ꯃꯥꯁꯨ ꯆꯥꯏꯅꯤꯁ ꯅꯤꯉꯣꯜꯅꯤ, ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯤ ꯌꯥꯝꯅꯁꯨ ꯌꯨꯝꯁꯨ ꯅꯛꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯒ ꯃꯈꯣꯏꯒꯤ ꯏꯃꯥꯒꯁꯦ ꯊꯥꯏꯅꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯏꯃꯨꯡ ꯃꯅꯨꯡꯃꯛꯅꯤ ꯈꯟꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯈꯤ꯫ ꯃꯍꯥꯛꯀ ꯑꯩꯒꯤꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯖꯣꯁꯤꯌꯣꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯅ ꯖꯤꯌꯥ ꯕꯦꯒ ꯀꯧꯏ꯫ ꯖꯤꯌꯥꯅꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯊꯦꯡꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄꯁꯤ ꯃꯥꯅꯗꯤ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯃ ꯑꯣꯏꯕꯁꯤꯗ ꯃꯥꯁꯨ ꯀꯌꯥ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯉꯝꯖꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯖꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯂꯝꯃꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯊꯥꯈꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯖꯣꯁꯤꯌꯣꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯁꯤꯌꯣꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥꯏꯄꯦꯝꯃ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯈꯟꯕꯁꯤ ꯈꯜꯂꯤꯍꯦ꯫ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ, ꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯩ ꯍꯥꯏꯕꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨ ꯅꯕꯥꯅꯤꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯅꯁꯥ ꯅꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯁꯨ ꯈꯔ ꯊꯝꯅꯧ ꯀꯩꯅꯣ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ." ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯃꯁꯤꯅꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕꯗꯨ꯫ ꯅꯨꯄꯤ ꯂꯩꯖꯗꯕ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ. ꯅꯪꯁꯨ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯨꯗꯅ" ꯍꯥꯏꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯌꯥꯖꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯏꯁꯥꯏꯇꯣꯝꯗ ꯌꯥꯝ ꯐ꯭ꯔꯤꯗ ꯅꯨꯄꯤ ꯌꯥꯎꯗꯅ ꯁꯥꯟꯇꯤꯗ ꯂꯩꯕꯁꯤ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ" ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯇꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅ ꯑꯩ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯜꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯃꯇꯦꯡꯅ ꯎꯔꯤꯕ ꯏꯃꯝ ꯃꯝꯂꯕ ꯆꯦꯛꯃꯣꯛ ꯂꯥꯎꯗ꯭ꯔꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯀꯤꯕꯒꯨꯝꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯨꯞꯁꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯕ ꯑꯃꯠꯇ ꯐꯪꯉꯝꯗꯦ꯫ ꯂꯝꯕꯦꯜ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯈꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯁꯤꯐꯥꯎ ꯉꯁꯥꯏꯗꯒꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯒꯥꯔꯤ ꯑꯃꯠꯇꯁꯨ ꯊꯩꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯅꯠꯇꯕ ꯒꯥꯔꯤ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯂꯝꯕꯦꯜ ꯑꯁꯤꯗ ꯆꯠꯄ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯂꯝꯕꯦꯜ ꯑꯁꯤ ꯃꯤ ꯇꯥꯛꯄ ꯃꯐꯝꯅꯤ, ꯃꯗꯨꯅ ꯒꯥꯔꯤ ꯑꯃꯠꯇ ꯊꯧꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯄꯨꯡꯒ ꯊꯦꯡꯖꯜꯂꯛꯄꯒ ꯁꯤꯗꯒꯤ ꯁꯨꯝ ꯊꯧꯔꯒ ꯈꯨꯟ ꯃꯆꯥ ꯑꯃꯗꯤ ꯇꯥꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯁꯨꯝ ꯏꯆꯤꯛ ꯆꯤꯛꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯆꯔꯥꯡꯅꯕꯗꯨ ꯈꯔꯗ ꯑꯣꯏꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯏꯁꯩ ꯇꯥꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯏꯁꯩ ꯑꯃ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯖꯣꯁꯤꯌꯣꯅ, "ꯃꯗꯨꯅꯤ ꯚꯥꯏ, ꯁꯤꯅꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯏꯁꯩ ꯑꯗꯨ ꯃꯆꯤꯟꯗ ꯁꯛꯅ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯩ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯋꯥꯕꯗꯤ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯀꯥꯎ ꯍꯦꯛ ꯀꯥꯎꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯄꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯈꯤꯕ ꯀꯥꯔꯒꯤ ꯁꯤꯠ ꯃꯅꯤꯡꯗ ꯊꯝꯈꯤꯕ ꯁꯣꯗꯥ ꯕꯣꯇꯜ ꯑꯗꯨ ꯒꯥꯔꯤ ꯊꯧꯅ ꯈꯨꯠꯅ ꯂꯥꯝꯃꯝꯃꯤ꯫ ꯁꯣꯗꯥ ꯕꯣꯇꯜ ꯑꯗꯨ ꯂꯧꯔꯛꯇꯨꯅ ꯑꯩꯅ ꯃꯈꯨꯝꯗ ꯍꯥꯡꯇꯣꯛꯇꯨꯅ ꯊꯛꯄ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯝꯈ꯭ꯔꯕ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯍꯦꯛ ꯐꯥꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯩꯉꯣꯟꯗ, "ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯒꯥꯔꯤ ꯕ꯭ꯔꯦꯛꯄꯨ ꯑꯗꯨꯃꯥꯏꯅ ꯐꯥꯕ ꯍꯧꯅꯕ꯭ꯔꯣ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯈꯥꯗ ꯃꯤꯗꯨ ꯇꯛꯑꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, "ꯀꯩꯅꯣ ꯚꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ?" ꯍꯪꯉꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯍꯧꯖꯤꯛꯋꯥꯏ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕꯗꯧꯅ ꯇꯧꯏ, ꯃꯗꯨꯒꯤꯅꯦ ꯑꯩꯅ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯤꯁꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯇꯣꯔꯆ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯖꯜꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤ ꯂꯩꯕꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫
ꯇꯧꯕꯇꯕꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕ ꯆꯩꯔꯛ ꯑꯗꯨꯗ ꯏꯕꯥꯅꯤꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯥꯅꯤꯜ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯃꯛ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯥꯅꯤ ꯉꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯗ꯭ꯔꯥꯏꯕ ꯆꯠꯄꯁꯤ ꯈꯔ ꯂꯦꯞꯄꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯗꯨꯅꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯍꯣꯏ ꯂꯦꯞꯄꯁꯤ ꯈꯨꯝꯃꯛꯏ꯫ ꯀꯣꯟꯅ ꯑꯩꯅ ꯋꯥꯈꯜ ꯑꯃꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ, ꯃꯗꯨꯗꯤ ꯉꯁꯥꯏ ꯗꯨꯀꯥꯟꯗ ꯂꯩꯍꯧꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯇꯥꯜꯂꯛꯄ ꯂꯝꯕꯦꯜ ꯑꯗꯨꯗꯒꯤ ꯃꯦꯟ ꯔꯣꯗ ꯐꯥꯎ ꯁꯨꯝ ꯊꯧꯔꯛꯄꯗ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 2 ꯍꯦꯟꯅ ꯒꯥꯔꯤ ꯊꯧꯔꯛꯑꯗꯨ ꯐꯥꯎ ꯁꯨꯝ ꯌꯧꯕ ꯅꯥꯏꯔꯛꯇꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯍꯣꯏꯅꯦ ꯏꯕꯥꯅꯤꯅ ꯊꯧꯔꯤꯁꯤ ꯀꯨꯏꯔꯦ, ꯑꯗꯨ ꯀꯥꯟꯅꯗꯦ ꯊꯧꯕꯒꯤ ꯊꯧꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯑꯗꯨꯝ ꯊꯧ, ꯂꯝꯕꯦꯜ ꯑꯗꯨ ꯑꯗꯨꯝ ꯇꯥꯖꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯦꯛꯇ ꯉꯥꯡꯉꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯝꯂꯕ ꯃꯉꯥꯜ ꯑꯃꯠꯇ ꯎꯕ ꯐꯪꯉꯨꯗ꯭ꯔꯕ ꯂꯝꯕꯦꯜ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯃꯉꯥꯜ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯥꯗꯒꯤꯁꯦ ꯃꯩꯉꯥꯟ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯌꯧꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯨ ꯃꯩꯉꯥꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯔ ꯃꯈꯩꯗꯤ ꯅꯦꯅꯥ ꯇꯥꯕꯗꯧꯅ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯩꯉꯥꯜ ꯑꯗꯨ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯂꯩꯕ ꯌꯥꯝꯅ ꯂꯤꯔꯕ ꯀꯣꯂꯤꯡ ꯀꯥꯔꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯦꯠꯂꯒ ꯂꯩꯔꯤꯕ ꯄꯣꯁꯇꯔ ꯑꯗꯨ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯇꯞꯊꯔꯝꯃꯤ꯫ ꯄꯣꯁꯇꯔ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯦꯜ ꯑꯁꯤꯗꯤ ꯌꯨꯃꯦꯟ ꯍꯥꯏꯅ ꯀꯧꯕ ꯊꯥꯏꯅ ꯃꯥꯏꯅꯤꯡ ꯐꯦꯛꯇꯔꯤ ꯌꯥꯝꯅ ꯂꯩꯔꯝꯕ, ꯍꯧꯖꯤꯛꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯣꯁꯤꯌꯣ ꯑꯩꯈꯣꯏꯅꯤꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯅꯗꯕꯤꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯁꯨ ꯊꯥꯏꯅꯗꯒꯤ ꯈꯔ ꯍꯥꯏꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯂꯤꯕꯗꯨꯁꯨ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯈꯨꯜ ꯑꯗꯨ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 4-5ꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯅꯤ ꯍꯥꯏꯋꯦ ꯇꯥꯒꯗꯕ ꯂꯝꯕꯦꯜ ꯑꯗꯨ ꯂꯩꯔꯤꯕꯗꯨ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗꯒꯤ ꯌꯨꯃꯦꯟ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯇꯥꯅꯕ ꯑꯁꯝꯕꯤ ꯂꯝꯕꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯁꯤꯌꯣꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅꯤꯕꯨ ꯉꯁꯤ ꯌꯨꯝ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯥꯏꯋꯦ ꯇꯥꯕ ꯂꯝꯕꯦꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨ ꯊꯤꯔꯒ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 3:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯄꯥꯈꯠ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯑꯃꯨꯛ ꯃꯉꯥꯜ ꯑꯃꯒ ꯑꯃꯨꯛ ꯂꯥꯞꯇꯛꯅ ꯑꯃꯨꯛ ꯏꯕꯥꯅꯤꯅ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯗ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤꯕ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯃꯉꯥꯜ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯄꯣꯁꯇꯔ ꯊꯦꯠꯍꯧꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯃꯟꯕꯗꯨ ꯃꯗꯨ ꯑꯃꯨꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯈꯠꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯑꯝꯗꯦ꯫ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨꯁꯨ ꯉꯁꯥꯏ ꯇꯥꯍꯧꯕ ꯄꯨꯡ 3:30 ꯑꯗꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯃꯁꯤ ꯂꯦꯡꯉꯝꯗꯦ꯫ ꯖꯣꯁꯨꯋꯥꯗꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈꯤꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯄꯨꯡ ꯃꯁꯤ ꯂꯦꯡꯉꯝꯗꯕꯗꯨꯗ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯀꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯖꯤꯌꯥꯗ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ, ꯖꯤꯌꯥ, ꯖꯣꯁꯤꯌꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯀꯗꯣꯔꯦ꯫ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯑꯩꯅ ꯃꯤꯅꯤꯠ 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯛꯀꯦ꯫ ꯑꯗꯣ ꯑꯩꯅ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯖꯤꯌꯥꯗ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯃꯔꯝꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯎꯔꯕꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯄꯥꯈꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯐꯣꯟ ꯑꯗꯨ ꯊꯝꯃꯒ ꯑꯩꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯖꯣꯁꯤꯌꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯥꯝꯅ ꯀꯤꯅ ꯃꯃꯤꯠꯇꯣ ꯂꯥꯛꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯀꯔꯤ ꯎꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯨꯕꯗ ꯃꯥꯅ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯃꯇꯧꯅꯤ ꯉꯁꯥꯏ ꯑꯩꯅ ꯒꯥꯔꯤꯅ ꯊꯣꯡꯒꯦ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯎ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯖꯣꯁꯨꯋꯥ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯒꯥꯔꯤ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯁꯨꯊꯧ ꯊꯧꯔꯛꯇ꯭ꯔꯤꯕ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯇ ꯒꯥꯔꯤ ꯑꯗꯨ ꯑꯩꯅ ꯀꯟꯅ ꯄꯥꯏꯈꯩ ꯊꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯛ ꯀꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯁꯨ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯐꯅ ꯌꯥꯡꯅ ꯊꯧꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ
ꯂꯥꯟꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯊꯧꯔꯕ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯗꯨ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯍꯦꯛꯇ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯀꯤꯔꯤꯕꯗꯤ ꯉꯁꯥꯏ ꯎ ꯋꯥ ꯃꯔꯛꯇ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯍꯟꯗꯛꯇꯤ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯗꯨꯗ ꯈꯔ ꯅꯛꯁꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯇꯣꯝꯇꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯜ ꯑꯃꯗꯤ ꯃꯅꯤꯡꯗ ꯃꯤ 7-9 ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯂꯨꯞ ꯑꯃꯗ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯄ ꯁꯨꯡꯉꯝ ꯉꯝꯃꯝꯗꯦ꯫ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯅ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯥꯏꯐꯦꯠ ꯎꯕꯗꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯏꯅꯥꯏ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯁꯤꯟꯐꯝꯁꯨ ꯈꯪꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨꯁꯨ 100ꯗꯒꯤ 120, 120ꯗꯒꯤ 140 ꯍꯦꯟꯒꯠꯅ ꯀꯟꯅ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯗꯨꯅ ꯊꯧꯔꯛꯂꯤꯉꯩ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯈꯤꯡꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯣꯟ ꯑꯗꯨ ꯒꯥꯔꯤꯗꯨ ꯊꯧꯅ ꯌꯥꯝꯅ ꯋꯥꯅ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯐꯥꯎꯈꯤꯕ ꯑꯗꯨ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯨꯛꯇꯦꯡ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ꯫ ꯇꯨ ꯆꯣꯡꯕ ꯍꯩꯅꯗꯕ ꯑꯃꯗꯤ ꯆꯃꯝꯅꯕ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯖꯤꯌꯥꯅ ꯊꯥꯔꯛꯂꯤꯕ ꯋꯥꯍꯩ 5ꯃꯨꯛꯇꯪ ꯁꯥꯡꯕ ꯃꯦꯁꯦꯖ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯄꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯣꯁꯨꯋꯥꯅ "ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯀꯔꯤ ꯇꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕ ꯐꯥꯎ ꯀꯤꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯤꯌꯥꯒꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "ꯉꯥꯏꯈꯣ ꯖꯤꯆꯦꯟ, ꯀꯅꯥꯅꯣ ꯖꯣꯁꯨꯋꯥ ꯍꯥꯏꯔꯤꯁꯤꯕꯣ?" ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯪꯂꯥꯟꯅꯕꯒꯨꯝꯅ ꯂꯩꯔꯨꯔꯕ ꯑꯩꯁꯤ ꯖꯤꯌꯥꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯅꯕ ꯍꯧꯗꯣꯛꯄꯤꯔꯛꯄꯒ ꯑꯩꯁꯦ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯖꯣꯁꯨꯋꯥ ꯀꯧꯕ ꯏꯃꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ꯫ ꯈꯨꯗꯤꯡꯃꯛ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯖꯣꯁꯨꯋꯥꯒꯤ ꯃꯤꯇꯝ ꯂꯧꯔꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯍꯟꯗꯨꯅ ꯑꯩꯕꯨ ꯆꯦꯟꯗꯨꯅ ꯄꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯉꯁꯤ ꯅꯠꯇꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕ, ꯄꯨꯟꯈꯤꯕ, ꯆꯠꯃꯤꯟꯅꯈꯤꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯑꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯀꯟꯗꯒꯤ ꯃꯍꯥꯛꯅ "ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃꯇ ꯍꯥꯏꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯔꯨꯝ ꯃꯌꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯪꯕꯒꯤ ꯃꯑꯣꯡꯗ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯅ ꯃꯥꯏ ꯑꯁꯤ ꯃꯉꯣꯟ ꯂꯣꯝꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯉꯧꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯎꯗꯕꯤꯗ ꯃꯨꯁꯨꯛ ꯃꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤꯁꯨ ꯏꯗꯧꯅ ꯇꯧꯕ ꯑꯃꯨꯕ ꯃꯍꯤ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯈ꯭ꯌꯥꯠ ꯑꯗꯨꯁꯨ ꯁꯦꯒꯥꯏꯕ ꯃꯈꯩ ꯅꯥꯀꯣꯡ ꯑꯃꯗꯒꯤ ꯅꯥꯀꯣꯡ ꯑꯃꯐꯥꯎ ꯁꯪꯗꯣꯛꯇꯨꯅ ꯏꯅꯥꯏ ꯇꯩꯔꯕ ꯁꯥꯒꯤ ꯃꯌꯥꯝ ꯃꯥꯟꯕꯁꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯌꯥꯝꯅ ꯀꯤꯕ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯩ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯕꯨ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯀꯟꯗ ꯖꯤꯌꯥ ꯑꯃꯗꯤ ꯗꯨꯀꯥꯟꯗ ꯂꯩꯍꯧꯕ ꯑꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯇꯔꯪ ꯃꯥꯔꯪ ꯑꯃ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯂꯥꯛꯑꯕ ꯃꯇꯨꯡ ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯥꯎ ꯇꯝꯃꯛꯄꯗꯒꯤ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯃꯥꯟꯕ ꯑꯃ ꯎ ꯑꯆꯧꯕ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯝꯕꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯄꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯗꯨꯛ ꯀꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯈꯤꯕꯗꯨꯁꯨ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯚꯨꯠꯂ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯑꯀꯤꯕ ꯃꯑꯣꯡ ꯑꯗꯨꯃꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯆꯦꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯎꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯎꯍꯟꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯄꯨꯗꯨꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯉꯁꯥꯏ ꯂꯝꯕꯦꯟꯒꯤ ꯃꯇꯥꯏꯗ ꯑꯩꯅ ꯎꯈꯤꯕ ꯏꯅꯥꯏ ꯇꯩꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯕ ꯑꯃꯗꯤ ꯃꯥ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕ ꯐꯥꯎ ꯈꯪꯈꯤꯗꯕꯗꯨꯒꯤ ꯃꯔꯝꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯊꯦꯡꯅ ꯒꯥꯔꯤ ꯊꯧꯕ ꯆꯠꯄꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯖꯔꯦ, ꯏꯆꯥꯁꯨ ꯑꯃ ꯌꯥꯎꯖꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯖꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫